ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯀꯥꯡꯒ꯭ꯔꯥꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯩꯅ ꯐꯤꯃꯨ ꯁꯦꯠꯇꯨꯅ ꯃꯈꯣꯏ ꯂꯥꯟꯃꯤ ꯀꯨꯟ ꯍꯥꯟꯅꯅ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯉꯝꯕ ꯁꯔꯤꯈꯝꯕꯗꯣ ꯂꯥꯟ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯍꯧꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯇꯤꯏꯍꯤꯡ ꯍꯤꯡꯅ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯟꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯈꯣꯡꯅ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯃꯥꯒꯤ ꯁꯪꯒꯥꯏ ꯑꯗꯣ ꯀꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯂꯥꯟꯃꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯥꯟꯃꯤ 4-5 ꯍꯥꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯇꯥꯎꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯆꯤꯛꯀꯗꯕꯒꯤ ꯉꯪꯕꯒꯤ ꯃꯈꯣꯜ ꯇꯥꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯟꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯑꯉꯝꯕ ꯁꯔꯤꯈꯝꯕꯅ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯂꯣꯏꯁꯤꯡꯗ ꯃꯍꯥꯛꯅ ꯌꯥꯊꯪ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯥꯛꯄꯒꯤ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯊꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯃꯍꯥꯛꯀꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯔꯤꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯇꯣꯝꯂꯨꯅ ꯃꯈꯨꯠꯇ ꯑꯆꯧꯕ ꯃꯩꯅꯝ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗꯗꯤ ꯑꯁꯤꯕ ꯂꯥꯟꯃꯤ ꯈꯔ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯐꯝ ꯈꯔꯗꯁꯨ ꯏꯈꯦꯡ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯣꯏꯔꯤꯕ ꯇꯣꯝꯂꯨꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯂꯥꯟ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯈꯝꯕꯗꯣ ꯃꯈꯨꯠꯇ ꯈꯨꯁꯨꯊꯥꯡ ꯄꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯟꯃꯤꯁꯤꯡ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏꯁꯤꯡꯗ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯂꯥꯔꯣꯏꯁꯤꯡꯅ ꯆꯥꯏꯈꯥꯏꯗꯨꯅ ꯊꯤꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯊꯤꯔꯛꯄꯗꯗꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯎꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯉꯝꯕ ꯁꯔꯤꯈꯝꯕ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯍꯩꯔꯧꯔꯛꯂꯤ꯫ ꯇꯧꯔꯤꯕꯁꯦ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯇꯧꯕꯤꯅꯕ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯟꯊꯗꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗꯤ ꯅꯤꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯈꯝꯕꯗꯣ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯕꯨ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗꯣ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ "ꯍꯥꯏ ꯅꯤꯡꯊꯦꯝ, ꯀꯔꯤꯅꯣ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯗꯨꯛ ꯇꯍꯥꯅꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯧꯔꯦ? ꯇꯥꯕꯤꯌꯨ ꯏꯄꯨ ꯑꯃꯥꯏꯕ, ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯂꯥꯔꯣꯏꯁꯤꯡꯅ ꯑꯩꯒꯤ ꯂꯥꯔꯣꯏꯁꯤꯡꯕꯨ ꯇꯨꯃꯤꯟꯅ ꯍꯨꯔꯥ ꯂꯅꯥꯗ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯤ꯫ ꯑꯩꯅ ꯆꯥꯏꯊꯣꯛꯇꯨꯅ ꯊꯤꯕꯗꯗꯤ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯟꯒꯤ ꯁꯥꯖꯠ ꯑꯁꯤꯕꯨ ꯑꯩꯅ ꯑꯁꯨꯃꯛ ꯆꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ? ꯑꯗꯨꯅ ꯏꯄꯨ ꯑꯃꯥꯏꯕꯅ ꯇꯧꯗꯨꯅ ꯑꯃꯨꯛꯇꯗꯤ ꯃꯈꯣꯏꯕꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅꯁꯨ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯁꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯅꯅꯕ ꯑꯃꯥꯏꯕ ꯏꯄꯨꯅ ꯁꯤꯟꯕꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯤꯡꯊꯦꯝ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦꯗꯣ꯫ ꯑꯩ ꯑꯁꯦ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅꯤꯅꯦ, ꯊꯣꯏꯅ ꯋꯥꯁꯤꯜꯂꯨꯅꯨ꯫ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯛ ꯇꯧꯒꯦ꯫ ꯅꯪꯒꯤ ꯂꯥꯔꯣꯏꯁꯤꯡ ꯍꯥꯠꯂꯝꯕ ꯃꯈꯣꯏ ꯑꯗꯨ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏꯀꯣ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯣꯡꯁꯥꯜꯂꯝꯗꯥꯏꯗ ꯑꯩꯅ ꯅꯈꯣꯏꯗ ꯉꯍꯥꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯁꯣꯏꯗꯅ ꯇꯧꯕꯤꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕꯤ ꯈꯨꯠꯂꯥꯏ ꯑꯃꯠꯇꯅ ꯆꯪꯕ ꯉꯝꯂꯣꯏꯀꯣ꯫ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯨ꯫ ꯆꯠꯂꯣ꯫ ꯐꯒꯅꯤ ꯏꯄꯨ ꯑꯃꯥꯏꯕ꯫ ꯏꯄꯨ, ꯑꯩꯗꯤ ꯈꯣꯏꯗꯧ ꯑꯁꯤ ꯁꯤꯛꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯂꯥꯛꯆꯕꯁꯤ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯉꯝꯖꯔꯣꯏ꯫ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯒꯤ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯨꯔꯒꯦ꯫ ꯐꯔꯦ꯫ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯅꯤꯀꯣ꯫ ꯐꯒꯅꯤ ꯏꯄꯨ, ꯑꯗꯨꯗꯤ ꯑꯩ ꯌꯧꯖꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯉꯝꯕ ꯁꯔꯤꯈꯝꯕ ꯌꯥꯝꯅ ꯁꯥꯎꯅ ꯃꯅꯥꯏꯁꯤꯡꯒ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯍꯜꯂꯛꯈꯤ꯫ ꯃꯁꯥ ꯑꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫
ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯞ ꯂꯥꯎꯔꯤꯕꯗꯣ ꯃꯍꯥꯛ ꯇꯥꯕꯗ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤ꯫ ꯁꯣꯝꯗꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯂꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯗ ꯄꯥꯎ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯍꯩ ꯇꯥꯎ ꯂꯥꯔꯣꯏꯁꯥ, ꯍꯧꯖꯤꯛꯇꯤ ꯑꯉꯝꯕ ꯁꯖꯤꯛ ꯈꯝꯕꯗꯣ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯕꯒ ꯂꯣꯏꯅꯅ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯗ ꯁꯣꯏꯗꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯂꯒꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯍꯥꯏꯔꯤꯕ ꯁꯖꯤꯛ ꯈꯝꯕ ꯍꯥꯏꯔꯤꯕ ꯑꯉꯝꯕꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯅ ꯑꯃꯥꯏꯕ ꯑꯃ ꯈꯟꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨ ꯑꯆꯝꯕ ꯑꯃꯥꯏꯕ ꯅꯠꯇꯦ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩ ꯁꯤꯡꯂꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯑꯩꯈꯣꯏꯅ ꯃꯈꯣꯏꯗ ꯊꯥꯡ ꯊꯥꯕ ꯃꯇꯝꯗ ꯀꯔꯤ ꯑꯃꯠꯇ ꯆꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯍꯥꯟꯅ ꯊꯥꯗ꯭ꯔꯤꯉꯩ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯟꯅꯈꯤꯁꯤ꯫ ꯑꯗꯨꯝꯅ ꯑꯉꯝꯕꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯑꯆꯥꯟꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯄꯨꯛꯇꯦꯝꯕꯅ ꯇꯥꯕꯤꯌꯨ ꯑꯉꯝꯕ, ꯅꯅꯥꯏꯌꯥꯛꯅ ꯁꯨꯝ ꯈꯟꯖꯕꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯖꯒꯦ꯫ ꯋꯥꯄꯨꯛꯇꯦꯝꯕ, ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯇꯥꯟꯅꯁꯤꯗꯅ꯫ ꯁꯨꯝꯗꯧꯁꯤ ꯑꯉꯝꯕ, ꯃꯈꯣꯏꯅ ꯍꯦꯛ ꯆꯥꯎꯔꯛꯄꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯆꯥꯎꯔꯛꯄꯗ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯅꯅꯕ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯐꯩꯖꯤꯟꯗꯨꯅ ꯊꯝꯁꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯈꯥꯏꯗꯨꯅ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯣꯠꯆꯩ ꯀꯌా ꯃꯅꯨꯡꯗ ꯌꯨꯡꯁꯤꯟꯗꯨꯅ ꯊꯝꯁꯤ꯫ ꯃꯈꯣꯏꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯤꯡ ꯑꯗꯨꯅ ꯊꯧꯔꯛꯄꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯇꯥꯅ ꯂꯥꯛꯄꯗ ꯑꯋꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯟꯅꯕ ꯌꯥꯏ꯫ ꯃꯗꯨꯇ ꯅꯠꯇꯅ ꯑꯉꯝꯕ, ꯍꯥꯏꯌꯨ ꯇꯥꯁꯤ, ꯃꯈꯣꯏꯅ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯨꯔꯕ ꯀꯣꯝ ꯀꯌꯥ ꯇꯧꯊꯣꯛꯇꯨꯅ ꯊꯝꯁꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯀꯣꯝ ꯑꯗꯨꯗ ꯇꯥꯁꯤꯟꯒꯅꯤ꯫ ꯀꯣꯝ ꯑꯗꯨꯗꯒꯤ ꯀꯥꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏ ꯃꯇꯝ ꯃꯥꯡꯕꯗ ꯅꯠꯇꯅ ꯃꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏꯅꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯊꯕꯛ ꯑꯁꯤ ꯊꯤꯟꯊꯕ ꯍꯧꯅꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯀꯣꯝ ꯑꯗꯨ ꯇꯧꯔꯨꯔꯣ, ꯑꯗꯨꯒ ꯃꯊꯛꯇ ꯅꯤꯡꯊꯤꯅ ꯐꯣꯞ ꯍꯥꯗꯨꯅ ꯊꯅꯝꯃꯨ꯫ ꯃꯐꯝ ꯑꯗꯨꯗ ꯀꯣꯝ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯣꯏꯗꯕꯅꯤ꯫ ꯐꯒꯅꯤ ꯑꯉꯝꯕ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯆꯠꯂꯨ꯫ ꯑꯁꯨꯝꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯅꯥꯏꯁꯤꯡꯅ ꯆꯥꯎꯔꯕ ꯀꯣꯝ ꯀꯌꯥ ꯑꯃ ꯇꯧꯊꯣꯛꯇꯨꯅ ꯊꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯊꯕꯛ ꯂꯣꯏꯔꯛꯄꯗꯗꯤ ꯅꯣꯡ ꯉꯥꯝꯐꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯣ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ꯫ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯔꯤ꯫ ꯁꯣꯝꯗꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯉꯝꯗ꯭ꯔꯕ ꯑꯉꯝꯕ ꯁꯖꯤꯛ ꯈꯝꯕꯗꯣ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯆꯟꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯦꯡꯕꯗ ꯑꯉꯛꯄ ꯐꯪꯅ ꯀꯤꯔꯕ ꯇꯦꯟꯖꯩ ꯑꯃꯗꯤ ꯇꯦꯟꯗꯣꯡ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯁꯖꯤꯛ ꯈꯝꯕꯅ ꯈꯟꯖꯩ, ꯍꯨꯏꯁ, ꯏꯄꯨ ꯑꯃꯥꯏꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯂꯥꯟ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯀꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯇꯦꯟ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯦꯗ꯫ ꯂꯦꯡꯁꯟꯕꯤꯔꯛꯁꯤ ꯏꯄꯨ, ꯅꯁꯨꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯌꯥꯏꯐꯔꯦ꯫ ꯑꯗꯨ ꯏꯄꯨꯅ ꯇꯦꯟ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯅꯁꯨꯒꯤ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯦꯡꯒꯤꯔꯥ? ꯑꯩꯗꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯦ, ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯂꯥꯟꯒꯤꯗꯃꯛꯇꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ꯫ ꯑꯩꯅ ꯄꯥꯏꯔꯛꯂꯤꯕ ꯇꯦꯟ ꯑꯁꯤꯗꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯪꯒꯤ ꯂꯥꯔꯣꯏꯁꯤꯡꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯅꯥꯔꯣꯟꯗ ꯍꯥꯠꯂꯝꯕꯗꯨ ꯃꯗꯨꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ꯫ ꯏꯄꯨ, ꯑꯗꯨꯗꯤ ꯏꯄꯨꯅ ꯇꯧꯒꯗꯕꯗꯨ ꯇꯧꯕꯤꯔꯣ꯫ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯒꯅꯤ? ꯀꯔꯤ ꯑꯃꯠꯇ ꯂꯥꯡꯂꯣꯏ꯫ ꯇꯧꯒꯗꯕꯨ ꯉꯔꯥꯡ ꯅꯪꯒꯤ ꯂꯥꯔꯣꯏꯁꯤꯡꯅ ꯁꯤꯗꯨꯅ ꯇꯥꯔꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯇꯥꯛꯂꯒ ꯂꯣꯏꯔꯦ꯫ ꯏꯄꯨ, ꯑꯗꯨꯒꯤꯗꯤ ꯅꯁꯨ ꯇꯥꯛꯆꯒꯦ, ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯉꯝꯕ ꯁꯖꯤꯛ ꯈꯝꯕꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯕꯨ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏꯁꯤꯡꯅ ꯁꯤꯗꯨꯅ ꯇꯥꯔꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯑꯗꯨꯝꯅ ꯂꯥꯛꯄꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯅꯥꯟꯊꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯁꯖꯤꯛ ꯈꯝꯕꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯃꯗꯤ ꯑꯉꯝꯕ ꯁꯖꯤꯛ ꯈꯝꯕꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯌꯨ, ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯉꯝꯕ ꯁꯖꯤꯛ ꯈꯝꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯈꯔ ꯍꯟꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯇꯧꯒꯗꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ
ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯂꯤꯔꯨꯡ ꯑꯗꯨꯗ ꯇꯦꯟꯖꯩ ꯑꯃ ꯇꯦꯡꯒꯥ ꯊꯣꯡꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯦꯟꯖꯩ ꯑꯗꯣ ꯅꯣꯡꯊꯛꯇ ꯑꯣꯟꯈꯠꯂꯤ ꯑꯗꯨꯒ ꯇꯦꯟꯖꯩ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯃꯥꯏꯗ ꯃꯥꯒꯤ ꯇꯦꯜ ꯑꯗꯣ ꯀꯥꯞꯊꯔꯛꯏ ꯃꯍꯥꯛꯅ ꯀꯥꯞꯊꯔꯤꯕꯗꯣ ꯃꯌꯥꯝꯅ ꯎꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯎꯔꯤ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯟꯒꯤ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯈꯣꯡꯒꯨꯟ ꯃꯌꯤꯗ ꯀꯥꯞꯂꯤꯕꯅꯤ ꯑꯗꯨꯝꯅ ꯈꯣꯡꯒꯨꯟꯗ ꯇꯦꯟ ꯀꯥꯞꯂꯛꯄ ꯑꯗꯨꯗꯗꯤ ꯁꯣꯝꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯟꯒꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯁꯦꯠꯇꯨꯅ ꯂꯥꯟꯒꯤ ꯇꯃꯛ ꯁꯦꯝ ꯁꯥꯔꯤꯕ ꯂꯥꯔꯣꯏ ꯑꯃ ꯃꯈꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯨꯡꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯗꯨꯗ ꯅꯠꯇꯅ ꯃꯔꯝ ꯏꯆꯥ ꯆꯥꯗꯅꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯗꯒꯤ ꯌꯥꯝꯂꯕ ꯏꯈꯦꯡ ꯃꯌꯥꯝ ꯑꯃ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯍꯩꯊꯔꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯂꯥꯔꯣꯏ ꯑꯗꯣ ꯃꯀꯣꯛ ꯉꯥꯎꯔꯦ ꯃꯀꯣꯛ ꯆꯤꯛꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯃꯤꯠꯇꯒꯤ ꯌꯥꯝꯂꯕ ꯏ ꯃꯌꯥꯝ ꯑꯃ ꯄꯤꯒꯤ ꯃꯍꯨꯠꯇ ꯏ ꯃꯔꯤꯛ ꯑꯣꯏꯅ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯗꯒꯤꯁꯨ ꯏ ꯃꯌꯥꯝ ꯑꯃ ꯋꯥꯊꯣꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯏꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯒ ꯃꯁꯥꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯁꯤꯔꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯟꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯣ ꯄꯥꯈꯠꯈꯤꯕꯅ ꯂꯣꯏꯔꯤ ꯀꯔꯤ ꯃꯇꯧꯅꯣ ꯀꯔꯝꯕ ꯆꯤꯡꯉꯨ ꯅꯣꯡꯗꯝꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯈꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯍꯥꯏ ꯂꯥꯔꯣꯏꯁꯥ ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ ꯑꯁꯣꯝꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯒꯅꯨ ꯍꯧꯖꯤꯛꯃꯛ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯥꯟꯗꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯌꯥꯝꯂꯕ ꯂꯥꯔꯣꯏꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯁꯒꯣꯜꯗ ꯀꯥꯈꯠꯅꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯊꯧꯔꯛꯂꯤ ꯑꯗꯨꯝꯅ ꯊꯧꯔꯛꯄꯗ ꯉꯔꯥꯡ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯟꯗꯥꯕ ꯆꯠꯂꯨꯕ ꯂꯥꯟꯃꯤ ꯑꯃꯁꯨ ꯉꯁꯥꯏ ꯂꯥꯟꯃꯤ ꯑꯃꯅ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯌꯨꯡꯂꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯃꯤꯠ ꯃꯌꯥꯗꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯆꯥꯏꯊꯔꯛꯇꯨꯅ ꯃꯁꯥꯗꯣ ꯏꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯒ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯁꯤꯔꯦ ꯑꯗꯨꯝꯅ ꯉꯔꯥꯡ ꯂꯥꯟ ꯆꯠꯂꯨꯕ ꯃꯈꯣꯏ ꯃꯊꯪ ꯁꯤꯔꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯅꯥꯏ ꯈꯔꯗꯤ ꯄꯥꯈꯠꯄ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤꯕꯁꯤ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯟ ꯆꯠꯄꯗ ꯌꯥꯎꯔꯨꯕ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯣ ꯑꯗꯨꯝꯅ ꯃꯊꯪ ꯁꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ 4 ꯁꯨꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯁꯪꯒꯥꯏ ꯌꯧꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯌꯥꯝꯂꯕ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯅ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯁꯪꯒꯥꯏ ꯇꯝꯅ ꯂꯥꯟ ꯂꯥꯛꯂꯤꯕꯗꯣ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯕ ꯄꯥꯎꯃꯤ ꯑꯃꯅ ꯎꯕꯗꯒꯤ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯑꯗꯣ ꯇꯝꯕ ꯂꯥꯛꯂꯤ ꯄꯥꯎ ꯑꯗꯣ ꯍꯦꯛ ꯇꯥꯕꯒ ꯑꯉꯝꯕ ꯁꯔꯤꯈꯝꯕꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯂꯣꯏꯁꯤꯡ ꯑꯗꯣ ꯍꯧꯗꯨꯅ ꯃꯍꯥꯛꯁꯨ ꯂꯥꯟꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗꯣ ꯃꯍꯥꯛꯅ ꯈꯣꯡꯒꯨꯜꯗ ꯇꯦꯟ ꯀꯥꯞꯄꯗꯣ ꯇꯣꯛꯊꯣꯛꯂꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯤꯈꯝꯕꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯉꯔꯥꯡ ꯃꯍꯥꯛꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯈꯨꯠꯂꯥꯏꯅ ꯊꯥꯕꯗ ꯆꯪꯗꯅꯕ ꯁꯣꯟꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯩꯕꯥꯛꯀꯤ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯁꯦꯡꯂꯕ ꯏꯁꯤꯡ ꯑꯗꯨꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯁꯥ ꯑꯃ ꯂꯨꯞꯇꯨꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯣꯏꯅꯃꯛ ꯈꯤꯛꯇꯣꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯄꯨꯝꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯉꯝꯕ ꯁꯔꯤꯈꯝꯕ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯊꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯁꯔꯤꯈꯝꯕꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯣꯝꯂꯨꯅ ꯉꯥꯏꯈꯣ ꯑꯉꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯪꯒꯠꯆꯍꯧꯒꯤ ꯍꯥꯏ ꯀꯩꯗꯧꯔꯦ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯍꯥꯛꯅ ꯀꯤꯔꯕ꯭ꯔꯣ ꯑꯉꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯅꯠꯆꯗꯦ ꯌꯦꯡꯉꯨ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯂꯥꯔꯣꯏꯁꯤꯡ ꯑꯗꯤ ꯑꯊꯥꯞꯄꯗ ꯌꯥꯡꯒꯣꯏ ꯁꯒꯜ ꯌꯥꯡꯅ ꯊꯧꯔꯛꯂꯒ ꯈꯥꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯑꯁꯤꯕꯨ ꯀꯔꯤ ꯂꯥꯂꯣꯡ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯉꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯟꯗꯨꯅ ꯃꯈꯣꯏꯒ ꯑꯪꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯉꯝꯕ ꯑꯁꯤꯒꯨꯝꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯑꯉꯝꯕꯅ ꯃꯥꯡꯖꯤꯟ ꯊꯥꯕꯤꯈꯤꯒꯅꯨ ꯂꯩꯔꯤꯕ ꯂꯥꯔꯣꯏꯁꯤꯡ ꯑꯁꯤ ꯍꯥꯟꯅꯅ ꯃꯃꯥꯡꯗ ꯆꯠꯍꯟꯈꯤꯁꯤ ꯑꯉꯝꯕ ꯇꯣꯝꯂꯨ ꯅꯪꯗꯤ ꯂꯧꯁꯤꯡ ꯆꯥꯎꯕꯅꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨ ꯑꯩꯍꯥꯛꯁꯨ ꯌꯥꯔꯒꯦ ꯇꯥꯎ ꯂꯥꯔꯣꯏ ꯄꯨꯝꯅꯃꯛ ꯅꯈꯣꯏ ꯈꯔ ꯍꯥꯟꯅ ꯊꯧꯒꯠꯇꯨꯅ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯨꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯍꯣꯏ ꯂꯧꯔꯛꯎ ꯑꯗꯨꯝꯅ ꯑꯉꯝꯕ ꯁꯔꯤꯈꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯔꯣꯏ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯥꯅ ꯊꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ
angamba sarik khamba amadi mahaki manai asan ba oiriba tomlu makhoi ani amadi lami khara galonana matungda khara sonthana lakli adumna haujikti makhoi angamba nongbirena lairi mafam jaga ado yausilakli adubu angakpadi angamba nongbirelgi manak jawdringai angamba sarik khambagi hanana chakhiba mahaki laroi singado achouba komsingda puthakhiba makhoin ure maduda natana sagul sing aduna karigumba machin tumba posakta netpadagi naduna yamna kanna law khongduna maikai salai khangdana silibado ure madu ubada angamba sarik khambana hois tomlu nangna haiba sumi hai ai taribra le mahuri bai ge laroi sing makona chaliba maikai asomda chatlaganu koi thoktuna atopa maikai romda chatlu adumna angamba sarik khambana hairakpadagi lambi adomda chatraduna atopa u yamna hauba mongsong adom lomda oina chatli mahaki laroi khara amadi kom aduda tasanduna yamna wana lehaurabani aduga khara amadi kom aduda jungduna thambat tajingi maton kayada thawai thaurabani aduga hinghoba kara aduna kom adudagi kakalaglaga khusu thang paiduna yamna wana laknaribani adumna tawduna angamba sarik khamba atopa lambi amada lakpadagi haujikti angamba nongbirelgi manak jawsilakli masidagiti angamba nongbirel amadi angamba sarik khamba makhoi anigi laroi sing loktak mapal amada angakpa phangna lanthengnarakli adumna thanga taga yanthatnarakpa aduda angamba nongbirelgi laloi phanayamna asok apan nangbada natana sibasu yauri adubu angamba sarik khambagi lanmi singdi amata sidi sidabada natana pangal thongna maying amata tadi ngahan waida makhoiga lanthengna tawkhiba aduga chap manana makhoigi laroi amata da thang tana amata soanba ngamdri adumna angamba nongbirelgi laloi damak asumak sijallakpa aduda angamba laroi samai leiduna sendaba yadri maramaduna angamba nongbirelna mahaki laroi singda makhoi gi mathwai hingnana ba chenaro haduna laurokpadagi mayam samji khaduna chenakhri adumna chelibasing adugi marakta angamba sarik khambagi laroi singna tana duna phanayamna suhali adumna tawduna angamba nongbirel mahaki laloi kuncha galonena mahaki mongba iran jaida halakhi adumna angamba nongbirelna yamna thina maithina mayum lomda halakpa aduda kunthakpana gi mi punamak asa kairaduna yamna mathwai nungaijadi aduga lanpham aduda sihauraba lanmi sing adugi imung manung amadi makhoi gi nupi angang singna tengthana woina kaplibado tabada angamba nongbirel thamoi kairi mahakna kari kamdauraga mahaki yeknaba oiriba angamba sarik khambabu maithiba pisige khanduna ta leiri adubu mahaki lanbidi mapanga yamna sonba amadi angamba sarik khambagi lanmi singdi maya tawduna karigumba mahai amata sangdapaduna maram moraga mahak kariyamata upai leitri mahak yamna nungaitana mayumgi darida phamduna mahaki laloi singa tumin leinari matam aduda mahaki manai achanba ama oina leiriba wapuk temana angamba nongbirelda hairi tabiyu angamba aikhoisu amaiba ahaiba ama nikle hairaga angamba sarik khambabu maithiba piranaba tawsi natrabati aikhoi hanjin maithidun ta leigani aina yamna ngakchaba wafam ama angambada hangatchage tabiyu aduga leiriba laloi singsu tabiyu tamutasi somdobuni angamba aiga mayok nariba lanmi ado aihakna mahaki lurelado kaklake haiduna aina pairiba thauraba thangsa ngaduna kayarakni mangak samda aina yankhiba adubu mangak ado karigumbi amata sokti mahakni noktuna dum leithoi maruda natana aina mahaki samu haksangta tumlaba aigi thangi matona kayarak hanna thelibani adubu kari amata changba koba maraiti maruda natana mahakna haijillaktuna aigi yangoi sagol aduda kayarak khanna thangna thinbadagi aigi nungsiraba yangoi sagol adu mafam matuda yaibi manglibani aisu mafam marudagi kudup thaduna chenjarakhibani adumna angamba nongbirelgi manai asanba wapuk tembana hairako wafam matu tabada leiriba laloi singaduna su makhoi ukhiba angakpa singado hairakli makhoi ga panariba lanmi singado angakpagi masakni mamit singado ibu ngangi aduga khara amana su langtak langba yawi
ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯃꯌꯥ ꯑꯗꯣ ꯏꯁꯥꯡ ꯁꯥꯡꯕ ꯃꯤ ꯃꯥꯟꯗꯕ ꯃꯤꯒꯤ ꯃꯑꯣꯡꯗꯤ ꯃꯥꯟꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯗꯤ ꯑꯣꯏꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯥꯏꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯐꯔꯦ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯅꯦꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯋꯥꯒꯤ ꯂꯥꯟ ꯇꯧꯕ ꯇꯥꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯂꯣꯏꯁꯥ, ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯍꯩꯕ ꯑꯃꯥꯏꯕ ꯀꯅꯥ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯕ ꯂꯩꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥꯄꯨꯛꯇꯦꯝꯕꯅ, ꯑꯉꯝꯕꯅꯕꯨ ꯑꯃꯥꯏꯕ ꯑꯃꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯑꯃꯥꯏꯕ ꯑꯃ ꯇꯥꯛꯆꯒꯅꯤ꯫ ꯇꯧꯒꯗꯕꯨ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯗꯤ ꯃꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇꯗ ꯅꯥꯆꯨꯡꯗꯅ ꯇꯧꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯀꯥꯎꯈ꯭ꯔꯕꯗꯤ ꯍꯟꯖꯤꯟꯕ ꯍꯦꯛꯇ ꯍꯩꯇꯕ ꯌꯥꯝꯅ ꯕꯦꯔꯥ ꯀꯥꯕ ꯑꯃꯥꯏꯕꯅꯤ꯫ ꯇꯧꯒꯗꯕꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯥꯊꯤꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯦ ꯂꯥꯟꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ꯫ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯩꯒꯤ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯅꯤꯡꯍꯟꯅꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯩꯒꯤ ꯂꯥꯂꯣꯏꯁꯤꯡ ꯑꯁꯤꯁꯨ ꯌꯥꯝꯗ꯭ꯔꯕꯅꯤꯅ ꯑꯃꯥꯏꯕꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯣꯏꯔꯤꯕ ꯋꯥꯄꯨꯛꯇꯦꯝꯕꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯉꯝꯕ, ꯑꯩꯍꯥꯛ ꯑꯃꯥꯏꯕ ꯑꯗꯣ ꯎꯅꯖꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯑꯉꯝꯕꯗꯒꯤ ꯁꯒꯣꯜ ꯑꯃ ꯂꯧꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯗꯣ ꯉꯁꯤꯁꯨ ꯃꯍꯥꯛꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯇꯨꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯗꯨꯗ ꯈꯨꯟꯈꯥ ꯄꯅꯥ ꯄꯨꯝꯅꯃꯛ ꯍꯔꯥꯎꯅꯔꯤ꯫ ꯑꯗꯨꯒ ꯌꯨꯝꯊꯣꯡ ꯈꯨꯟꯊꯣꯡ ꯈꯨꯗꯤꯡ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗ ꯌꯥꯝꯂꯕ 8 ꯁꯦꯟꯖꯥ ꯑꯃꯁꯨ ꯄꯤꯔꯤ꯫ ꯏꯄꯨꯒꯤ ꯅꯐꯝꯗ ꯅꯁꯨꯅ 8 ꯁꯦꯟꯖꯥꯁꯦ ꯀꯠꯆꯔꯤ꯫ ꯏꯄꯨꯅ ꯑꯩꯒꯤꯗꯃꯛꯇ ꯂꯩꯕꯤꯕꯅ ꯑꯩꯅ ꯀꯅꯥꯕꯨꯁꯨ ꯀꯤꯗꯕꯅꯤ꯫ ꯉꯁꯤꯁꯨ ꯅꯁꯨꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯇꯨꯅ ꯂꯥꯛꯆꯔꯤꯌꯦ ꯏꯄꯨ꯫ ꯅꯤꯡꯊꯦꯝ, ꯅꯍꯥꯛꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯇꯨꯅ ꯂꯥꯛꯄꯒꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯇꯧꯒꯗꯕꯨ ꯃꯊꯪ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯅꯍꯥꯛ ꯌꯥꯝꯅ ꯋꯥꯔꯒꯗꯧꯔꯤ꯫ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯁꯤꯒꯗꯧꯔꯤꯀꯣ ꯅꯤꯡꯊꯦꯝ꯫ ꯀꯔꯤ ꯍꯥꯏꯕ ꯏꯄꯨ? ꯃꯇꯧ ꯀꯔꯝꯅ? ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯀꯔꯝꯕ ꯂꯥꯂꯣꯡꯅꯣꯅꯦ ꯏꯄꯨ? ꯇꯥꯎ ꯅꯤꯡꯊꯦꯝ, ꯃꯊꯪ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯅꯈꯣꯏ ꯈꯛꯇꯃꯛ ꯑꯣꯏꯔꯗꯧꯔꯤ꯫ ꯃꯊꯪ ꯁꯣꯛꯅꯒꯗꯧꯔꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯛꯀꯗꯧꯔꯤ꯫ ꯅꯈꯣꯏꯗ ꯑꯩꯅ ꯄꯤꯔꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯆꯣꯛꯊꯕ ꯅꯥꯏꯗ꯭ꯔꯕ ꯅꯄꯥꯡꯒꯜ ꯑꯃꯗꯤ ꯈꯨꯠꯂꯥꯏ ꯆꯪꯗ꯭ꯔꯕ ꯁꯥꯃꯨ ꯍꯛꯆꯥꯡ, ꯃꯗꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯔꯗꯧꯔꯤ꯫ ꯑꯗꯨꯗꯤ ꯏꯄꯨ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯀꯔꯝꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯔꯒ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯏꯄꯨ? ꯏꯄꯨꯗꯤ ꯂꯧꯁꯤꯡ ꯆꯥꯎꯕꯅꯤ, ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯁꯨꯒꯥꯏꯅ ꯈꯪꯂꯤꯕ ꯏꯄꯨꯅꯤ꯫ ꯏꯄꯨꯅ ꯇꯥꯛꯄꯤꯗꯅ ꯀꯅꯥꯅ ꯇꯥꯛꯄꯤꯒꯅꯤ? ꯑꯆꯨꯝꯕ ꯋꯥꯅꯤ ꯅꯤꯡꯊꯦꯝ꯫ ꯐꯔꯦ, ꯑꯩꯈꯣꯏꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯊꯦꯠꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯈꯣꯝꯂꯁꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯄꯨ? ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯕ? ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯊꯝꯂꯕꯗꯤ ꯖꯒꯠ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯍꯧꯗꯣꯛꯂꯁꯤ꯫ ꯏꯄꯨ, ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ? ꯍꯤꯡꯆꯥꯕꯔꯥ, ꯌꯥꯏꯇꯝꯕꯔꯥ, ꯀꯔꯝꯕ ꯄꯣꯠꯁꯛꯅꯣ? ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯔꯤꯕꯁꯤ ꯂꯣꯛꯇꯥꯛ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯌꯥꯍꯤꯞꯇꯨꯅ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯐꯈ꯭ꯔꯕ, ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯆꯪꯈꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯁꯥꯅꯤꯗꯣ꯫ ꯃꯍꯥꯛꯅꯕꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩꯔꯕꯗꯤ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯀꯔꯤꯁꯨ ꯅꯥꯆꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯀꯣ꯫ ꯐꯔꯦ ꯏꯄꯨ ꯑꯃꯥꯏꯕ, ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯍꯦꯛꯇ ꯍꯧꯗꯣꯛꯂꯁꯤ꯫ ꯀꯔꯤ ꯄꯣꯠꯂꯝ ꯆꯩꯔꯝ ꯁꯤꯟ ꯂꯥꯡꯒꯗꯕꯅꯣ ꯏꯄꯨꯅ ꯇꯥꯛꯄꯤꯌꯨꯅꯦ꯫ ꯇꯥꯈꯣ ꯅꯤꯡꯊꯦꯝ, ꯍꯥꯏꯔꯤꯕ ꯀꯥꯡꯒꯔꯥꯏꯕꯤ ꯑꯁꯤꯕꯨ ꯍꯧꯗꯣꯛꯄ ꯍꯥꯏꯕꯁꯤ ꯑꯆꯝꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯄꯣꯠꯂꯝ ꯀꯌా ꯀꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯃꯈꯜ 109 ꯀꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯆꯥꯛꯊꯥꯛ ꯃꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯇꯝꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯠꯇꯅ
ꯃꯍꯥꯛꯅ ꯄꯥꯡꯒꯗꯧꯔꯤꯕ ꯃꯇꯦꯡ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯇꯔꯦꯠ ꯁꯦꯟꯖꯥ ꯀꯠꯂꯨ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯍꯥꯛꯄꯨ ꯉꯝꯂꯒꯗ꯭ꯔꯣ? ꯏꯄꯨ ꯑꯃꯥꯏꯕ, ꯅꯁꯨꯗꯤ ꯀꯔꯤꯕꯨ ꯈꯪꯖꯔꯨꯒꯅꯤ? ꯉꯝꯕ ꯉꯝꯍꯟꯗꯕ ꯍꯥꯏꯕꯗꯨꯗꯤ ꯏꯄꯨꯒꯤ ꯊꯧꯖꯥꯜ ꯇꯥꯔꯦ꯫ ꯉꯝꯍꯟꯕꯤꯌꯨꯅꯤ ꯏꯄꯨ꯫ ꯑꯉꯝꯕꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯦꯡꯅ ꯈꯪꯕꯤꯔꯝꯕ ꯑꯁꯤ ꯑꯩꯒꯤꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯒꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯗꯤ ꯅꯍꯥꯛꯅ ꯄꯤꯒꯗꯕꯅꯤ꯫ ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯕꯗ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯑꯁꯤꯗ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯁꯤꯡꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯀꯗꯧꯔꯤ꯫ ꯍꯟꯗꯛꯇꯤ ꯅꯥꯃꯨ ꯇꯥꯏꯕꯪꯒꯤ ꯂꯥꯟ ꯅꯠꯇ꯭ꯔꯦ, ꯈꯣꯌꯨꯝ ꯂꯥꯏꯒꯤ ꯂꯥꯟꯅꯤ꯫ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯒꯤ ꯏꯌꯥꯏꯊꯛꯇ ꯌꯥꯝꯂꯕ ꯈꯣꯌꯨꯝ ꯂꯥꯏꯌꯥꯝꯁꯤꯡ ꯑꯁꯤ ꯂꯥꯟꯊꯦꯡꯅꯒꯗꯧꯔꯤ, ꯂꯣꯛꯇꯥꯛ ꯏꯅꯩꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯄꯨꯔꯅꯤꯃꯥ ꯑꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯀꯥꯡꯒꯔꯥꯏꯕꯤꯕꯨ ꯊꯦꯝꯅꯧꯗꯨꯅ ꯍꯧꯗꯣꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯝꯂꯤꯕ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯄꯤꯔꯥꯡ ꯆꯣꯠꯅ ꯈꯨꯔꯨꯝꯖꯗꯨꯅ ꯃꯉꯣꯟꯗ ꯊꯧꯅꯤꯖꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏꯀꯣ ꯅꯤꯡꯊꯦꯝ꯫ ꯐꯔꯦ ꯏꯄꯨ, ꯑꯗꯨꯗꯤ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯀꯧꯕꯤꯔꯣ꯫ ꯄꯨꯔꯅꯤꯃꯥ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤ ꯃꯉꯥꯅꯤꯗ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯄꯨꯅ ꯑꯊꯨꯕꯗ ꯍꯦꯛꯇ ꯇꯧꯕꯤꯔꯣ꯫ ꯉꯥꯏꯈꯣ ꯅꯤꯡꯊꯦꯝ, ꯄꯣꯠꯂꯝ ꯆꯩꯔꯝ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯕ ꯅꯠꯇꯦꯅꯤ, ꯍꯦꯛꯇ ꯇꯍꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯅꯍꯥꯛꯀꯤ ꯂꯥꯂꯣꯏꯁꯤꯡꯗ ꯍꯥꯏꯌꯨ, ꯑꯩꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯔꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯟ ꯂꯥꯡꯉꯨ ꯍꯥꯏꯗꯅ꯫ ꯐꯒꯅꯤ ꯏꯄꯨ, ꯑꯩ ꯍꯥꯏꯖꯒꯦ꯫ ꯇꯥꯎ, ꯂꯩꯔꯤꯕ ꯑꯩꯒꯤ ꯂꯥꯂꯣꯏ ꯊꯧꯅꯥ ꯐꯔꯕ ꯄꯨꯝꯅꯃꯛ, ꯏꯄꯨ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯅꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯍꯥꯛꯀꯤ ꯂꯦꯡꯐꯗ꯭ꯔꯕ ꯌꯥꯊꯪꯅꯤ ꯍꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯤꯡ ꯑꯃ ꯇꯥꯛꯀꯦ꯫ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯀꯧꯕ ꯎ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯥꯝꯂꯕ ꯐꯖꯔꯕ ꯍꯩꯔꯥꯡ ꯀꯌా ꯑꯃ ꯄꯥꯜꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯩꯁꯤꯡ ꯑꯗꯨ ꯉꯥꯕꯣꯡ ꯈꯥꯎꯗ ꯍꯥꯞꯆꯤꯟꯗꯨꯅ ꯌꯥꯝꯂꯤꯡꯈꯩ ꯍꯦꯛꯂꯛꯀꯗꯕꯅꯤ, ꯃꯗꯨꯗꯣ ꯀꯠꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯒꯔꯥꯏꯕꯤ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯌꯥꯝꯅ ꯆꯥꯕꯅꯤ ꯍꯩ꯫ ꯃꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏ, ꯇꯉꯥꯏ ꯐꯗꯅ ꯆꯪꯒꯗꯧꯔꯤꯕ ꯎꯍꯩꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯆꯠꯇꯨꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟꯒꯤ ꯃꯍꯩ ꯍꯦꯛꯂꯨꯔꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯋꯥꯏꯗ ꯍꯧꯕꯅꯣ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯣ, ꯍꯧꯖꯤꯛꯃꯛ ꯆꯠꯆꯔꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯧꯋꯤ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯤ꯫ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯅ ꯆꯤꯡ ꯑꯗꯨꯗꯤ ꯃꯁꯛ ꯈꯪꯉꯤ, ꯇꯧꯕꯇꯕꯨ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯥꯏꯔꯤꯕ ꯎꯍꯩ ꯄꯥꯝꯕꯤ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗ ꯍꯪꯒꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟꯒꯤ ꯃꯁꯛ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯂꯩꯔꯤꯕ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯥꯛꯂꯕꯗꯨꯗꯗꯤ ꯃꯈꯣꯏꯁꯨ ꯈꯪꯂꯗꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯗ ꯌꯥꯊꯪ ꯅꯤꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ, ꯅꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯉꯥꯟꯕꯗ ꯆꯠꯀꯗꯕ ꯅꯠꯇꯦ, ꯅꯨꯃꯤꯗꯥꯡ ꯆꯠꯀꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯆꯠꯂꯒ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯑꯁꯤꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯎꯍꯩ ꯄꯥꯟꯗꯦ, ꯑꯗꯨꯒ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯑꯁꯤꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯍꯧꯔꯣꯏ꯫ ꯃꯍꯥꯛꯇꯤ ꯑꯄꯤꯛꯄ ꯄꯥꯝꯕꯤ ꯑꯣꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯁꯨꯞꯆꯤꯟꯗꯨꯅ ꯍꯧꯒꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯍꯧ ꯃꯀꯥ ꯐꯟꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯄꯥꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯁꯤꯃꯁꯨ ꯈꯪꯈꯣ, ꯅꯈꯣꯏ ꯂꯥꯟꯃꯤ 10ꯗꯒꯤ ꯇꯥꯗꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟꯒꯤ ꯃꯈꯣꯡꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯅ ꯈꯨꯔꯨ ꯂꯩꯇꯥꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯆꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯥꯕꯤꯔꯛꯂꯕꯗꯤ ꯐꯔꯦ, ꯌꯥꯕꯤꯔꯛꯇ꯭ꯔꯕꯗꯤ ꯑꯋꯥꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯋꯥꯍꯪ ꯀꯌా ꯑꯃ ꯍꯪꯂꯛꯀꯅꯤ꯫ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯂꯦ ꯍꯥꯏꯔꯒ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯂꯛꯀꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ,
ꯂꯩꯔꯝꯒꯗꯧꯔꯤꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯅꯈꯣꯏꯒ ꯂꯥꯟꯊꯦꯡꯅꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯧꯒꯗꯕꯨ ꯃꯈꯣꯏꯅ ꯅꯈꯣꯏꯗ ꯆꯪꯕ ꯉꯝꯗꯅꯕ ꯅꯈꯣꯏꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯑꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯀꯥꯝꯁꯤꯟꯗꯨꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯒꯦ ꯑꯗꯨꯒ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯅꯝꯊꯕ ꯉꯝꯗꯅꯕꯁꯨ ꯑꯩꯅ ꯇꯧꯕꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯂꯣꯏꯁꯤꯡ ꯑꯗꯣ ꯇꯤꯟꯕꯨ ꯂꯥꯏꯃꯨꯒ ꯊꯦꯡꯅꯒꯅꯤ ꯇꯥꯕ ꯑꯗꯨꯗ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯕ ꯌꯥꯗ꯭ꯔꯕꯅꯤ ꯈꯜꯂꯗꯨꯅ ꯃꯈꯣꯏ ꯌꯥꯔꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯍꯧꯖꯤꯛ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯄ ꯆꯠꯀꯗꯧꯔꯤꯕ ꯂꯥꯂꯣꯏ ꯀꯨꯟ ꯈꯟꯗꯣꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯏꯁꯤꯡ ꯈꯤꯛꯇꯣꯛꯂꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯈꯨꯗꯥꯡꯗ ꯑꯃꯨꯕ ꯂꯪꯈꯨꯝ ꯀꯌꯥ ꯑꯃ ꯀꯤꯁꯤꯟꯗꯨꯅ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅ ꯃꯈꯣꯏꯗ ꯁꯣꯛꯄ ꯉꯝꯗꯅꯕ ꯀꯌా ꯑꯃ ꯇꯧꯔꯤ ꯑꯗꯨꯝꯅ ꯁꯤꯟ ꯂꯥꯡꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕꯅ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯇꯥꯎ ꯑꯩꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯈꯥꯔꯕ ꯊꯧꯅꯥ ꯐꯔꯕ ꯑꯩꯒꯤ ꯂꯥꯂꯣꯏꯁꯤꯡ ꯅꯈꯣꯏꯅ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯄ ꯆꯠꯄ ꯃꯇꯝꯗ ꯅꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯉꯝꯕ ꯁꯔꯤꯛ ꯈꯝꯕ ꯑꯩꯒꯤ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯅꯤꯡꯁꯤꯡꯉꯨ ꯅꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯅꯈꯣꯏꯕꯨ ꯆꯍꯤ ꯂꯤꯁꯥꯡ ꯁꯦꯠꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯈꯨꯟꯊꯛ ꯄꯅꯥꯒꯤ ꯑꯉꯝꯕ ꯅꯣꯡꯕꯤꯔꯦꯜꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯃꯥꯏꯊꯤꯕ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯅꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯅꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤꯀꯣ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨ ꯅꯃꯥꯏ ꯄꯥꯛꯆꯔꯛꯎ ꯑꯗꯨꯝꯅ ꯂꯥꯂꯣꯏꯁꯤꯡ ꯑꯗꯨꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯣꯛꯂꯒꯗꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯥꯂꯣꯏ ꯀꯨꯟ ꯑꯗꯣ ꯍꯩꯀꯨꯝ ꯆꯤꯟꯖꯤꯟ ꯍꯦꯛꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯃꯩꯔꯥꯕꯅ ꯇꯥꯛꯂꯛꯈꯤꯕ ꯆꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ